अहानब तंदक पाव मना मणिपुर प्रदेश कांग्रेस कमिटी की प्रेसिडेंट होइरिबा एमपी सिसी के मेघचंद्र इदिन समन थरखरे हाइरि ngasi numida waram phongkhiba tuwan tuwan ba manipuri sifung singa masum thokhiba thodo wathok singdigi maruibi I paw sing myam da thamjari ahanbada kangla paw digi lokhacharaga mak wangna phanglaklaba mahairoi sing taram na okhre ngasi manipur public school koirengai gi auditorium hall da 2023-24 की क्लास 9 10 अमसुम 12 की स्ट्रीम दा CBSE ना लोबा फाइनल एग्जामिनेशन ख्वाइदि की मार्क वांगना फंगलप माहिरोय तरादा कैश प्राइज सर्टिफिकेट अमदी लेंग्यान खुदोल तमदना तराम ओखरे हाइरिबा मना मथुमसी गीता देवी ओखरम लावा मोहन मंगसाताबम कृष्ण कुमार अमदी स्कूल सिगी एलुमनी ग्रुप ना पांगलकपनि हाइरि हाइना पेरेंट्स एसोसिएशन मणिपुर पब्लिक स्कूल कोइरेंगई की प्रेसिडेंट नोंगथोंबम रूपचंद्र न सिरोल अमदा हाइरि अमरोमदना माइरोय सिंगदा लोटसिंदुना थमलिबा हाइथोय सिंथोयबसिंग खांदोप मथौताई जोतिन थौबाल हौखादा लेबा पीस एंड फ्रीडम एकेडमी PAFA की माहिरोय सिंगदा लोटसिंदुना थमलिबा हाइथोय सिंथोयबसिंग उथोकपगी थौरमगा लोइनना ngasi कुनगनि पालक सुबा एनुअल पेरेंट्स मीट की थौरम पांगथोखरे स्कूल सिगी थोंगम चावबा मेमोरियल्स मल्टीपर्पज हॉल पांगथोप थौरम अदुदा PAFA की प्रिंसिपल सलाम जोतिन ZDO थौबाल की असिस्टेंट DDO लेफ्राकम गोविंद PAFA की हेडमिस्ट्रेस हैक्रुजम प्रेमिता हॉस्टल सुपरिटेंडेंट्स कोनिंगसोंग हममोन अमदी एडमिनिस्ट्रेटर्स थोक्सम संति बलाना प्रेसिडेंट मेंबर्स सिंगोइना सरयाकी माइरोय सिंगी अहलमन सिंगा लोइना माइरोय सिंगी तवैबा एक्साइटमेंट कयाबु पेरेंट मीट की थौरमना इराय लाइना खंगन मंगामी पेरेंट सिंगा मरी स्कूल मैनेजमेंट गा ओजा सिंगा असेतपा मरी थमदुना अंगांग फनब सेमरुक समनदुना चटमिनब संगी मरम अदुना पेरेंट मीट असि तंगाई फदना पांथोक्तबा यादबा मा ओइरकली हाइखेनसु पाउसदा मखातारी अतोप पावमन ओक्लोइबा हाइबसे हौजकी मतमदरि सेंथोक लाखनबगी लंबी ओइनबा इकाइनिंगाई ओइद्रे दामोदर काउ की प्रोफेसर एंड हेड ऑफ डिपार्टमेंट्स एनिमल साइंस एरोसेम्बगी डॉक्टर वाई दामोदर ना हाइख्रे ममांगाई द ओक्लोइबा हाइबसे यामना हंथना येंगनरमे दुबो ngasi सेंथोक लंबी लैनब सेल तान हाइबसे इकाइनिंगाई ओइद्रे वाफमसी एंटरप्रेन्योरशिप डेवलपमेंट थ्रू साइंटिफिक पिग फार्मिंग इन नॉर्थ ईस्ट इंडिया हाइबसे नमित निनी सथगदबा ट्रेनिंग प्रोग्राम अमंगसीदगी कॉलेज ऑफ एग्रीकल्चर एरोसेम्बा इम्फाल की हॉल पांथोप थौरमदा माकना फोंदोखिबनी ऑल इंडिया कोऑर्डिनेटेड रिसोर्स प्रोजेक्ट ऑन पिग मणिपुर सेंटर काउ इम्फालना मणिपुर प्रोग्रेसिव पिग फार्मर एसोसिएशन कुसमनतुना पांथोप थौरमदा वाई दामोदरना मखातन हाई ngasi सन लोइदुना सेल तानबगुम ओक लोइदुना सेल तानबसिसु ख्वाइदगी सेंथोक मरंग कायना फंगमली ओक लोइबा हाइबसि मतम अमदा अमा अनिखक लोइरमे ngasi फार्म तौदुन ओक यामना लोइनरे अदुबु लाइबक थीबदिगी ओक की लाइसत लाकपदा लोइन सीबगी खुदोंग थीबा मयुकनरी अदुबु साइंटिफिक मेथड लोइदुना ओक सीदनबगी पांथोप ट्रेनिंग नाकी थौरमसिद वेटरनरी डिपार्टमेंट की हाना की डायरेक्टर डॉक्टर हाइसावा मणिपुर प्रोग्रेसिव पिग फार्मर एसोसिएशन की प्रेसिडेंट निथौजम लोकेंद्रो थौरम की दाइस के लैतिंग ओइखी अतोप पावमना मणिपुर की तंगदु लैताब हंजननबा AIT आना खोंजंग संगसिननबा वरेप लौख्रे अथुब मतम मणिपुर की तंगदु लैताब हंजनहननबा लेबा असिद लैरिबा ऑल इंडिया तंजिम इंसाफ AITI की यूनिट खुदिमकना डेमोक्रेटिक ओइब खोंजंग संगसिननबा वरेप लौख्रे तेलंगाना की महाबूबनगर लेबा सुबम कन्वेंशन हॉल हौखिबा तांग मंगादगी ngasi फाव सथगदबा AITI की नेशनल काउंसिल की मिफम अमना मणिपुर हौजिक ओइरिबा फिबम की मतंगदा कुपना खन्नरबा मतुंग वरेब अस लौखिबनी मिफम अदुर सरुक याखिबा AITI नेशनल काउंसिल की नेशनल सेक्रेटरी की थौपुरिबा मणिपुर की MD इस्लाहुद्दीन हौजिक ओइरिबा मणिपुर की फिबम की मतंगदा पुखतपगा लोइनना लमदम असिदा मौसागी तंगदु लैतादबा अथुबदा हंजिननबा होनबदा पुनमंगना सरुक याबिनबा मेमोरेंडम अमसु पिसिनकी था तरागतर हेलब मणिपुर की इरांग असि नेशनल अमदि स्टेट लाइंगाना लाक्सिंदुना मौसागी तंगदु लैताबा फिबम हंजिनहनबा ngamdabadugidama mifam aduna kandem tawkibaga loinana tuan wareप marisu lawki wareप singaduri India ki Prime Minister amasum Union Home Minister na athubada Manipur tangdu laitaba phibam hanjin hananaba prin amasum electronic media ki kuthangda akanma mongna taksinba
Manipur mahausaगी tangdu leitaba phibam hanjin hangadabani haibagi demanda state singda leidiba AITI gi unit khutimangna democratic oiba khongjang sangsinduna mari lainaba singda taksinba Manipur fauduna saliba national amadi international highway sing logi wangbada gari singdagi tax lawribasi central amasum state government amatik saba thabuk lakhutuna athubada lephanba amadi hiram amatada Manipur gi integrity thugaibi yaroi state asigi integrity ngaknabagi dama center lenga ana mathau taba thabuk thoram sing athubada lakhutkadabani haiba warep sing asini Atop Pawmana Fazin Kiba Youth of Manipur gi Thawmi Sing Thadok Trabadi Akan Makhongjang Sangsin Gadari Police na Fazin Kiba Youth of Manipur Yom gi Thawmi Sing Condition Mati Yaudana Ngasi Pawgi Manungda Thadokadabani Karigumba Thadok Taba Tarabadi Miyam Galoin Akan Makhongjang Sangsilagani Haina Youth of Manipur Yom gi members Sing gi Makedi Lengakta Akan Mawapam Thamkre Imphal West ki Langthabal Mayai Lekai Ngasi Pangthokiba Pawgi Mipmamada Youth of Manipur gi Thawmi Sing gi Makedi Mathaki Wapam Asik Phongdokpaga Loinana Police na Fazin Kiba Miyamna Rambo haina Khangnaba Miyasi Ngarang ahing nongyai Manipur Police na mayumdagi fagatkiba si maram sadi Malem thongam na magna sangsiliba khongjang adu mateng pangbinaba hairakpadagi miyamgi nikhalaga khongjang adu sogatlubani magna sangsiliba khongjang adu sogatpagi phaba oirabadi malem thongamgi apokpisu phafam thoktabra amadi malem thongamgi khongjang na sogatkiba CSO singsu loinamak phafam thoi hainasu yomgi members singgi makaidigi thambakli Amaromda transgender activist Malem Thongamgi Khongjang Saugaluba Youth of Manipur Yomgi Thawmi Mari Pulisna Fazin Kibagi Manungda Yauriba Kwakaithal Akham Laikai Nganu Lampakti Texam Bishal Condition Yaudan Athupu Matamna Thadokpiyu Haina Apokpi Amadi Laikai Miyamna Appeal Torakli Bishal bu Thadokpiyu Haiba demand Tawduna Ngasi Laikai Sita Wakat Mipam Pamkre Wakat Mipam Madura Saruk Yakiba Yekpathauzul Loop Club ki Vice President Mohindro na Fungdo Kibada Masamatom na Shijagani Haina Thorang Torama Malembo Police na Fazin Kraba Matung Activist Asibu Thadok na Bama ki Apok Mama Yaw na Miyam na Khongjang Tangki Adobo Khongjang Aduri Yawruba Bishalbu Manipur Police na Ngarang Ayuk Angan Mada Fazin Kibani Atupa Matom na Police na Maku Kandisa na Mati Yaw na Thadok to na Maha ki Apokpida Shinabiyu Karigumba Thadorok Taba Tarabati Laikai Miyam na Akan Makhongjang Sangsina Baware Laurakani Habu Wapam Thamki Panwaya Badi Police na Thasigi Mangagi Yukta Fazin Kiba Malem Thongambu Thadokadabani Haina Maki Apokpi Yaw na Miyam na Khongjang Sangsin Kibani Khongjang Aduru Saruk Yaruba Youth of Manipur gi Thawmini Haiba Langthabal Dagi Sinthangamba Laurembam Wangkhaidagi Thoi Wangkhem Amasum Robinson Maisnam Yawna Bishalbu Ngarang Ayu Angan Bada Imphal Police ki Kangbuna Fazin Kibani Amaromdana Home Guard Scheme gi Makhata Laikhidrabu Home Guard Singi Imung Manungda Senthang Yentokre Manipur Home Guard Welfare Scheme gi Makhata Laikhidrabu Home Guard Singi Imung Manungda Scheme Asigi Makhada Phangpham Thokpa Senpham Yentokpagi Thoram Ama Ngasi Lamphel da Leiba Manipur Home Guard Employee Welfare Association gi Office ta Phangtokre Senthang Yentokpagi Thoram adu Association asigi President Waimangi Home Guard ki CEO Sasitananda Yawn Association Asigi Maru Eba member Sing Sharuyaki Thauramada Welfare Scheme Asigi member Oiramba Battalion Ani Imphal West ki Kongba Khetri Laikai Digi Laikhidrabi KS Hemavati Nagamapal Singjubung Lairatagi Laikhidrabi Haisnawi Laimamadi Battalion Ahum Imphal East ki Kongpal Khaidam Laikai Digi Laikhidrabi L Shamson Singagi Imung Manungi Miyoi Singda Lupalak Ama Amagi Senpong Kusinaki Association Asigi President Waimangi Amadi CEO Sashidandana Welfare Scheme Sida Kumza English Ganiga Kungani Togi Mars Thadigi Hona Member Amamam na Lupa Chonga Chonga Sanpam Sing Bank da Tongshinduna Laki Badugi Mahina Awa Anataraba members Sing Imung Manung Senpam Kushindanaba Ngambani Habu Wapam Thamki Pau Silusila Point Kanglai Paki Mairagi editorial mem the Tamzadi Manipur Leingak Kuki Zau militant singna ngak Nonduna Leibaga Chap manare Manipur Leingak Marebak Manipur amati Leibak Miyambu Thamoi Singna Nungsi Haibasi Haijin Bani Haibasi Tokturakpa Thabona Tasing Takla Habiari Masiga Singbu Khudam Haibabu Minister Masamangna terrorist ni haina phone lakphokraba kuki zau militant singi lefam lengana khanglaba phawba makhoibu takthokpa ngamdre masina kuki zau militant singna mitei misam praja singna nomai kapsinduna landa ningba matamna landa rakpadegi misi mina sauna thokli aduga manipur lengana kari su tawba ngamdana kumai gumna yengduna leibaga sapmanare Seminista en berena marebak miyam nungsi haibadu thabakna utpa ngamdre haibada thoina laloidra haina khali
Chief Minister Berena Leibak Miambu Thamoi Singna Nungsiba Tarabadi Masamangna terrorist ni hana lakthokiba Kuki Zog militant singasi Manipur gi laimaidigi takthokpa ngamgadabani adubu ngamdre. Manipur Leingak ki oina lairibi state security force sing phawbu Chief Minister na sejinaduna Leibak Miamgi yeknaba oiraba terrorist singasibu takthokpa ngamdribasi karigino haibu wahanglakli. Masigi mathakta Manipur thokliba sathiraba kanglukki irang asi control tawnabani haiduna center na tharakliba masing yamlaba central security lising humfuro masisu state lenga na sejinaduna Kukizo militant singbu Manipur gi laimaidigi marufangna takthokpa ngamdriba karigino haibu hangnakli maduna Manipur lenga na Manipur amadi Leibak Miambu Manipur thugaina bu honariba yeknaba singdagi kangani haibu ngamdri haibasi mayek singa takli Haujiksu Chief Minister N. Berena Maribak Manipur amadi Leibak Miambu Thamoi Singna Nungsi haibadu taki harabadi Leingana Kuki militant singasi Manipur gi laimaidi ki marufongna takthokpa ngammi haibadu thabakna thinthaba tawdun olo madunatana sin khaktada wajaw ngangduna leigadaba matam madunati hausu Manipur gi tampaka tainaba singi mafam kyada Kuki jo militant singi kem amadi bunker saduna leidi haiba Leingana khanglibini misi mina thogaliba si Manipur miyamna Manipur miyamna thausabadagi pangdabadagi thokni Kuki militant singi kem amadi bunker saduna leiriba mafam sing khangna Leingana makoibu kankhatuna thambadagi maribak miyambu makoina yamna laina landaraktuna asibagi khyata tahanbani maduna Manipur lenga asi maribak miyamu Kuki militant singi makhutagi kanmangamdaba yamna pangdaba phamu konduna leiba lenga ni haibada haimanba thokloi Chief Minister Berena Maribak amadi Miyambu Nungsiba Tarabadi Khudakta Manipur thugaina bu honariba Kukizo militant singasi Manipur gi laimaidigi takthoknaba lawfam thokpa thaudang adu sapsana lauduna Maribak ningbu Chief Minister ni haibadu thabakna ta'u haiba kanglei paki mairag editorial mem special content moina mem na thamjari duga haujikoina di mem pau sumatanga solution jarage mas mem puna no update ngamina sena channel sugi mekedi gi myang famda makata na thamjari